2016 18 da Manipur government na cabinet decision lauraga Manipur education MTS multitasking staff ki samri trom doi lokibito akoi democratic oiba khongjang mayam ama ngasi akoi ji sina pangthok chakre adubu akoi democratic oiba khongjang sing asi pangthok kiba matam amadi memorandum ultimatum kaya ma sem da higher education mari linaba authority sing da akoi pijakre adubu ngasi phagwa akoi ki response amata phangdaba hauji phagwa akoi ki tabak se haidokni amasung haidoi haiba education sector ki oiba pot amata phangde aduga thakriba applicant singju hauji phagda S bar oiraba mi IT 90 rom di akoi S bar oire ada hai S bar oiraba mayam si haji kangaung na ba tabak se haidokni haidoi khangdaba ama ngasi BJP lengang na akoi ki mioi lising applicant 27000 rom da awaba ta hanba se akoi JC ki maikai gi mahut sinjaraga ai sana taseng yaning da ba phungdok chari hoji hoji chu akoi hoji director office akoi solon den jarama ni aduna akoi director office da ngasi sil in protest tok jabani aduga center district ayamba akoi gi applicant ji loina bo ngasi se akoi thungi maramdi pien da ba mayam ama ngasi Manipur government BJP lengak ta akoi thamjari maramdi hoji leibaki irang leina akoi ju bap tai maramdi irang asi akoi Manipur punamaki awaba matamni habase akoi je sina ju khangdam nate khangjei adubu miyam da akoina singdok chingning ba wafam amadi hoji leibaki irang leina laingak na irang gi thabak paikhat pagi mahuta anoba thabak mayam ama hoji se akoi gi Manipur government na employment akoi gi recruitment to gi order mayam ma thobu ji leibak miyam ju khangbiram gani maram aduna akoi gi sahi taruk tere suraba akoi gi JC gi multitasking staff education gi poside swai haidok paktaba aduga anoba thabak mayam na sum loksin birakpa haiba mayam asina ngasi akoi district khudimakta leiba applicant singsina pendaba masada nungaitaba amadi kangaung naba mayam asina asi hauruktana akoi gi lakliba February gi date tara phawagi manungda akoi government da akangna matam ma thamjari haiba February gi date tara phawagi manung sida government na karigumba response amata pilektraba akoi leibaki irang si leina akoi karigumba leibak sida akanba action strike ban singba karigumba torpa yai maramdi hoji si leibaki irang leirkosu government na akoi ki thabak lobagi thabak ti lepte adum lowri aduga akoi ki multitasking staff sahi taruk tere suraba posna masi phagon namjin duna thamba habase malem da chana daba government sigumba amani asigumba lengak sasalase akoi ngasi malem da chana daba government amani ai haijake maram aduna akoi ki hoji lengak na akoi na media ki post da ngangjari ba si tabi lagadi koi hoji multitasking staff education Manipur government na lokhi basi koi ki athu matam da haidopiyu amasung ji siga akoi ki CM soi sar birenga unabegi ayaba asi koi PBU haiba wafam se akoi je segi mau chinja